Nupi manbising chakaukhre Mitay singi chahi amada muktang tang lakpa kumay ama oidiba ningol chakaupugi thoram kaksing da laiba tongan ba transmen sing na sinduna kaksing gi laingang da pangthokre transmen sing na handak chahi ga humlak subo ina pangthokliba chakaupugi thoram aduda kaksing da laiba transgender kun henbana saruk yakhi mapung oiba thoram oina transgender kaya na natki oiba phizet laiteng setuna laklaba matung transmen singa harauk tayamna chaksa loinana transmen singi maiki dagisu transgender singda angamba khudol piduna harauk tayamba pangthokhe chakau badugi matangda kaksingi transmen oidiba makhoina sinduna pangthokliba thoramasi ningol chakau bugi thoramasi maring marang hanba natte constitution na fawba ayaba piriba transgender singi punsibu ikai khumnaba madi punna hingminaba haibagi wakhalonda thoramasi sinbane lakadaba chahi singdasu transgender singbu chakau bogi thoramasi makata na supang thoki gani haiki MLA ke Ranjit na MI department ke matangda phongdoki bo wafam laibak thibani chief engineer tha asigi hauki batang mari da pangthoki ba political conference amada sugnu kendra gi MLA ke Ranjit na minor irrigation department ki work order pibagi matangda CM na chada tara pidrabadi work order piroi haina minor irrigation department ke chief engineer na phongdoki haiba wafam adu laibak thibani wafam aduna maram oiraga CM amadi minor irrigation department pu MLA na praja miyam gi mamangda lana uhalle haina minor irrigation department ke chief engineer H Brajendro na phongdokhre hiramasi gi matangda ngasi lamphel pata laiba department aduge chief engineer gi office ka da pangthokhiba paumi singa unaba madam hakna makhata na haikibada minor irrigation department na paikhatliba scheme sing asi laumi praja singi yaifa thorangi damakne CM amadi minor irrigation department ki maikei dage work order pibagi matangda kanagumba contractor amatada chada tara launabagi wafam amata haikiba leite department asina paikhatliba scheme sing asi laumi praja singi darkar oigadaba khwaidagi kanagadaba mafam sing adu yenglaga scheme sing asi implement tawkhibane hairiba scheme sing asi implement tawbada work order issue tawba matamda kanagumba agency natraga contractor singdagi MI department na sell natraga monetary demand tawkhibasu leite adubu COVID-19 gi laichena maram oiraga tendering process ta khara tapthakiba work order tadriba scheme khara di leide maram aduna MLA na asigumba aranba wafam sing asi matungda amukhanna miyam mamangda haibiganu haike nakal amaromda department asina state asida paikhatliba scheme singi matangda palladuna mahakna makhata na haikibada haukiba chahi 2017 dage CM gi liching makhada department asina state resource laitavana maram oiraga ayamba scheme asi center na funding oiba ngaktane department asina scheme sing adugi manungda 102 scheme 375 project scheme 550 groundwater scheme NEC gi makhada scheme mari one time special assistant kharasu paikhatpagi mathakta donor gi makhada nisit scheme amade naward ki senthang makhada su thabak khara paikhatle state plan gi makhada budget su laitavana thabak yamna paikhatpasu ngamdre state asida ikang thorokpagi matamda laumi singi damakta department asina maru oiba thodang sing yamna chawna lowre maru oina tangai fadaba thabak sing ikang thorokpa matamda RLI na chingbana scheme sing fagadhalaga lau panba yadaba palhanna bahonare minor irrigation department asi miyamna yamna laina lobigano department asi laumi praja singi damakta ne department asina honari ba thabak sing asida praja miyamna su pukning thogotpi yu haina su phongdokhe corona media victims sing da compensation pinaba IGU na state government sing da taksin khre Indian Journalist Union gi maikei dagi union government ta working journalist sing frontline warrior oina laukthokna ba madi state amasung union territory sing na corona media victims sing gi imung manungda tonga na compensation laukthokna ba taksin khre union asigi maikei dagi covid pandemic asina mathau tawbada laikhidraba journalist sing da hana na compensation pikiba sing busu thagatpa phongdorokle Supreme Court ki direction namagi matungin na center na laibak asida COVID na laikhidaba singda state na disaster management ki makhada lupa lising yangkhay piragani haina laukthokpa laikhre adumagpu pandemic asigi manungda mathau tawbada laikhidraba journalist singi oinade tonganba compensation pibagi wafam amata hawjik phawbagi oina laukthokpa laitrabasu Odisha government ki oinade COVID-19 pandemic manungda mathau tawbada laikhidraba journalist singi imung manungda lupa lakh 35 pigani haina laukthokrabane Uttar Pradesh, Tamil Nadu amasung Punjab government ki oinasu asigumba victim family sing asida lupa lakh tara Andhra Pradesh amasung Chhattisgarh government ki oina lupa lakh manga
Bihar government ki oina lupa lakh mari mari aduga Telangana government ki oina lupa lakh ani piragani haina lauthokpa laikhrabani. Mamang sahi 2020 ki March thadagi laibak asida COVID-19 pandemic ki achouba chaitheng ama mayoknaba haukiba dudagi hauzik phauba Northeast India da journalist kun laikhidrai. Masigi mathakta journalist ahum amana reason asigi wangmada mathau tawringaida laikhidabani. Arunachal Pradesh, Nagaland, Mizoram amasung Sikkim gi oinadi hauzik phauba health disaster asina maram oiraga journalist amata asiana thokibagi pau laite. Assam state na khwaidagi hena pandemic asigi manungda journalist sing mathau tawringaida khwaidagi yamna laikhidabagi report lay. Laikhidraba sing adugi manungda editor journalist taraga humdo yaure. Manipur, Tripura amasung Meghalaya dasu corona crisis asina maram oiraga journalist sing laikhidaba yaukre. Adumagpu reason asigi government amatana laikhidraba journalist sing adugi imung manungda lupa ama phauba sanction tawba laitre. Assam government ki maikaidagi state adugi frontline warrior gumna journalist sing su lupa lakh yankhai gi life insurance scheme beneficiary gi lista yaholagani haina lauthokpadi laikre. Adumakpu hauzik phauba thabak oina pangthokpa laitri haina IJU gi president ke Srinivas Reddy amasung secretary general Balwinder Singha Jamuna na phongdorokle loina na makata na su Northeast state singna COVID pandemic asina mathau tawbada laikhidraba journalist singi imung manungda matik saba compensation pigadabani haire. Panba yabade Manipur gi oina su journalist sing frontline warrior ama oina lauthokrabasu hauzik phauba pandemic asigi manungda mathau tawbada laikhidaba journalist singda compensation pibagi wafam di laitre. India China border issue gi matangda law minister Kiran Rijiju na Congress pu chaikhrei. India China border issue gi matangda foreign media gi wafam palladuna government ke credibility gi matangda wahang hangkiba Congress pu law minister Kiran Rijiju na sithakre haina official report amana phongdokle. Congress ki defense minister oiramba AK Anthony na Lok Sabha da China ga mari lainaba wafam pankiba dugi atenba video amasu mahakna thadorokhi. China border issue gi matangda wa ngangdringaida Congress government ki defense minister asina ngangkhiba wafam adu Congress ki member sing na taba chumgani. Thangja numita Congress na Prime Minister Narendra Modi da apology tawnaba taksin khibaga loinana Indian territory da kanagumba mata changlakhi de haiba wafam China gi mari lainaba mahaki clean sheet adu withdraw tawnabagi wafam khangan khibani. Pentagon gi report ta claim tawriba China na Arunachal Pradesh ta kilometer mariga meter chatru ki changda changsili haibagi wafam palladuna Congress na apology tawnaba taksin khibani. Kiran Rijiju na makata na haikibada phattaba mangtaknabagi masak oiba media gi kangbu kharanadi China na Arunachal Pradesh ta changsilaklaga village ama semgatle haibagi wafam leiribane. Amadi madu English singa maga chamapan yankhai mapan gi matamda China na occupy tawkhiba area dani haibagi wafam su palle. Rijiju na makata na haikibada chatharagli bathawong ase Indian Army bu haidiba miyam sing aduna thajaba thamde takpane. Aikhoi gi hauzik leidiba government amade Army ki tawba ngambagi leidiba sakti asida demoralize tawnabagi damakta phattaba mawongda miraiba ki story adu sengbat sagalakpane. Ing 2013 ge September gi tang tarukta matam adugi Congress government ta defense minister gi fam puramba Anthony na house ta phongdokiba wafam amada ningtamlaba Indiana haukiba chahi kaya gi matam asida satharagliba policy da laibak asibu ngakthoknaba khwaidagi phaba pambaide border region bu sengbattaba haibasine. Border region sengbattaba asina laibak asibu hena safe oi adubu China na de border region da makhoi gi infrastructure sing sengbalagi hainasu pankhi haide.